Relief Camp adugi volunteer Moirang Them Ranjit na phongdokibada Relief Camp hangba nauringaidadi Moirang CHC gi doctor sing yamna toina laklami hojikti amuktadagi hena laktre aduga Anaba yenglagasu hidak marang kaina pide.Hangluraga leingakna hidak marang kaina pirakte hai asumna asum tauragadi matungda leiriba mioi singda manaba laibak thiba thodok tholokpasu yai aduna leingakna akanba mideng changhaningi haiki Angang ama leikhitabase khoi siam nuaijate akhoi relief camp da leiba oibana aduga pikli bangang ni adu akhoi su kuina leminaramni na khoi da yam nakna mamari ama khoi da su phawi na sumaina lebak thiba thodo omda thokibase khoi yam penjade medical ki dalang thaki matang se khoi Moirang gi hospital gi doctor sing kharanga lingai matamda di yam toin lami adu hidak ti marang kaina pide moina kharaga moina lok thungmugumba chikpana umma khara piba natana khoina karigino hangaga sarkar na marang kaina pide haina adumaina dum khumi hojikti moise chang nain laktre hafta amagi manungda amuk lakpugumba adumaina yawi adu hidak su marang kain prokte khoina hidak se pur aningbagi wa hairaga su khoina ai sarkar na hidak se marang kain pirakte aduna leitabane hai na asigumba mong se sum tawragadi ngarang angang ama leikidabase asumba manama thodok sing makhata na atai angang sing da su koi relief camp da lebe sing su tholok pa yai na sarkar na mieng changhan janingi koi medical gi health ki moikai somda yamna awat pa ma lebegum thoi masi yamna nuaijate matungda sigumba laibak thiba thodok se thoktana ba sarkar na kan mieng changbiyo haina ai haijaningi